Churchandpur National Highway 102B Sinjol Guangin Manakta Leba Tuibai Guite Road Valley Bridge ningaikhre haidi ngasi Assam Rifles ki case par gari ama more yoramdai khudeng thabida accident thokre haidi mathamakha ona thoktuna leibagi video social media singda thaganarakle oinana aso apan misimna yawbra haiba chapchana khangbangamdre makhatawa paw ngaminase Security na pairaga su sinakaitel mai kaida nongmai kapna baleptre ringoi horai kaphungda kuki militant singna nongmai kapsilakpada NBG manga sokle hade Central Security Forces na combing operation sathakraba matung numit kharanigi manungda khulai matik chana poiba kuki militant singna nga sayuk ringoi horai kaphungda naga village guard singda attack satharakre report amaki matung na suspension of operation su agreement khuyek pinaduna leiriba kuki militant singna satharakiba attack ta naga village volunteer manga aso open nangkhe tangkhol nagalong ki working committee na thodo adubu akanmo ongda condemn tawkhibaga loinana nongmanini ki mamangda Central Security Force na combing operation sathaki haba thawong adu singnaningai oi haide handaki asina ahanba thodong na te haina palladuna serol asina hai naga singna namna khundaba mafamda combing operation sathakraba matungda kuki khulai paiba singna attack satharakibagi thodok mamangda sukiyarak laikhre April 19 da Lungtar Hills samadi sena kaithel the Security Forces na combing operation sathakraba matungda numit adugi numitang waramda kuki militant singna attack satharakhe April 13 dagi May ani fawba Security Forces na ringui songphel amasung mulam village da operation sathakraba matungda kuki militant singna National Highway 202 gi Yawlen village manakta misam yamda aphaw makhalgi nongmai sizinaduna attack satharakhe ngasi fawba Central Security Forces na naga singi mafamda atamna operation satharaga kuki militant singi mathakta matik chaba thawrang amata lokhatpagi khudam amata phangba ngamdre amaromda khanoi thot khon gi media and information cell na thadrok posterol amana hai ngaseyo angan bada terrorist singna ringoi village ta attack satharakru matung kuki CSO working committee ukhulna Nscn GPRN da moral thangjilakpaga loina combing operation chathana ba demand torpa leikhe India government na ngarang khakta New Delhi da kuki militant group singa wari sanaba ta ngai ringai da kuki narco terrorist singna National Highway 202 thingzilakhe ayuki pung 13 minute kunthra ta bada kuki militant singna Sepu Yawlen village tagi nongbai ran kyamarong kapsilaktuna Imphal ukhru lambi amasung New Haven amadi TM kasomda leiriba miyamda khudongchadaba kyamarong mayongna hanke kuki gi mihut singna New Delhi da wari sanaringai gi serakta makhoi gi khulai paiba fighter singna micham miyamdu nongmai kapsinduna ka henba thawong satharakhe khuyek pina khrabasu asi peace agreement oina lokpham thokte narco terrorist sing kan khatuna thamnabagi matangda center na lokholakpa aronba thawrang ne micham miyamda kuki militant singna attack satharakla matungda kuki gi CSO singna victim oina uhanaba thawrang lokholakle yaningde kuki refugee sing Manipur gi yelhomi nate haide Census NRC gi matangda politician kharana miyambu lan lamjingna bo honari haina santana phongdokhre politician kharana NPR census amadi NRC gi matangda miyambu lan lamjingna bo honari haina CSO taramari gi convener santana hakpomna phongdokhre kaisampata leba EPSA gi office ta pangthokba paw gi mifam amada mahana hai Home Department amadi Census Directorate ta gi phangba RTI gi pakhum yenglaga Manipur da NRC tawkhide habagi aranba wafam ama MP Dr. Angomsa Bimol akoijamna phongdokhibadu kari karamba wakhalonda yumpham oiraga phongdokhibano kumja 1951 da Assam Manipur amasung Tripura gi administrative report ta census ka NRC ga punna tongminakhe madugi sumathakta NRC tawkhibagi sel kaithokhiba census ka NRC ga punna tongminakhiba amadi questioner kaya kakpa amadi kaktabagi wafam sing yauri lawmaker amoina sigumba report asi puthoklaga parliament ta wangang phom thoktabra haina hangladuna mahana hai census amadi NRC gi matangda thabak tawriba lupsingbu aranba tahanaba honaba yaroi angangda larik takpi badawna public ta ngangbada miyamna hekta yagadaba nate haina mahana phongdokhe Assam, Bengal amasung Puducherry da thambal satkre Kerala da Congress Tamil Nadu da chungsinaba lengak leiragane Assam da Congress lusingba Gaurav Gogoi Tamil Nadu ki CM Stalin maiti haure hari Assam State Mari amasung Union Territory amada pangthokhiba mikhagi falda Assam Bengal amasung Puducherry da BJP ki lengak leiragane Kerala da left front na lusingba lengak tu khibaga loinana Congress na lusingba UDF ki lengak leiragane adomoinamak Tamil Nadu da film star Tilapati Vijayna lusingba Tamilaga
Battery Kazagam TBK na masing khwaidagi yamna phangba party oiduna lenga ama semlaba yabage oithokpa leire handak state marigi mikhalasida Tamil Nadu ki Chief Minister MK Stalin mahakna mirep oikhiba Kolathur Assembly constituency da maithire AIADMK ge mirep na mangondagi vote lising taret ka songa nifumari hena phangkhre mahak ta sunatana Assam da Chief Minister oiraba yai hana panaramba tam ahumlok MP orakhabra Congress lusingba Gaurav Gogoi Jorhat Assembly constituency da BJP ki makhutta maithi haure BJP ki mirep na Gaurav Gogoi da gi vote lising kolumdoi chamaga marphuni to hena phangke West Bengal da Congress lusingba Adiranjan Chaudhuri su BJP ki makhutta sathi na maithi haure Trinamool Congress ki masin thoraba minister kayamaram su handak ki mikhal asida sathi na maithi banangkhre mikhal gi falsing sabchana phangbamakti leitre Election Commission of India na mai pakle hena lauthokpa gi masing su yamna watli aduma pu West Bengal da BJP na yamdrabada sit chamaga maudra ki mathakta phanglagani hena panari aduga laga pairaba Trinamool Congress na sit chama yauna phangdaba gi phibam da laikhre orakliba phibam asida Trinamool Congress ki lusing bi Mamta Banerjee thamoi sokpaga loinana counting center da board huran khre hena marasiba wafam pawmising da phongdokhre Assam gi oina punwa chamaga kunga taruk mikhal pangthokibada BJP na sit chama phangduna Congress pu amukasu sathibam ongda maithiba pikre hojuk phawbagi train da Congress ti sit kuni thoida mangjul thare status da BJP ge ahum subalengak soiduna leiragane apun ba sit chamaga nifu leiba Kerala ge oina CPM na lusingba tam ani suraba lenga opposition oina lerakiba Congress na lusingba UDF na maithiba pikre mikhalasida INC na sit hompuga mari phangke aduga CPM na subna khaki sit kunga taru khak phangke handaki mikhalasida Congress na sungsinaba UDF na sit chama phangba ngamkhibana Congress ka sungsinaba lenga ama leiragane Tamil Nadu ge apun ba sit chaniga kunthra mari gi manungda khwaidagi nauna thorakpa film star Tilapati Bijoy na lusingba TBK na sit chama sumna manga phangduna single largest tare lenga ama semba yabagi masing phangdragasu AIADMK na mapandagi sagalaba yabagi phibam da leiri Puducherry gi oina BJP gi lenga makha samtharagani hairi Nakalamuram da CM na nungaiba phongdokhre hairi Assam amadi West Bengal da BJP na chauna mai palakpada Chief Minister Yumnam Khemchand na nungaiba phongdokhre mahana hai democracy chatpa leba oiba maramna India da miyamna yaba party na mikhalda mai palakpani haike Assam amadi West Bengal ge election ki phal asi yenglaga kumja 2027 da Manipur da pangthokuduriba State Assembly mikhal da chauna mami tagane hana CM na phongdokhre handak ta pangthokiba West Bengal Assam Tamil Nadu Kerala amadi Puducherry State Assembly mikhal gi vote masing thiba gi thabak tangkhai henjalakiba ga loinana yumthangnariba Assam amadi Trinamool Congress na lisang sin na lengak paiduna lakleba West Bengal da BJP na chauna mai pakpa ga loinana lengak semlaba yana leirakpada Chief Minister Y Khemchand amadi BJP Manipur Pradesh ki lusingba sing yauna BJP ki thaumi singna nungaiba phongdokhre ngasinok tilpung ahum taba matamda Chief Minister Y Khemchand na BJP office thamba sanglen da lakhiba ga loinana nungaiba phongdokhiba du da BJP Manipur Pradesh ki President A Sarda amadi atai official singsu sarugya ke mafam da pawmi singna hangkeba wahange pakhom piraduna Chief Minister Y Khemchand na haike Assam amadi West Bengal da BJP na chauna mai palakpa si miyamna BJP da thajaba thamli habadu takpane Bharat asi democracy jatpa lebak ni miyamna apamba mihut khanjabane Assam amadi West Bengal ki election ki phal asi yenglaga kumja 2027 da Manipur da pangthokadoriba State Assembly ki mikhal da su chauna mami tagani loinana BJP na mai pakani haike atopa wahang singge pakhom piraduna Chief Minister Y Khemchand na haikibada NRC gi matangda state lengakna committee ama semnaba honaragane assembly da warep lauramlabasu thabakti onthokpa horamdri haiba yauna wafam kya su phongdokhe Nscn Eastern Flank ki cadre singna nomai kapsinduna landarakle haina Kuki CSO na maral sirakle Kam Range ki Tongau Poketa Nscn Eastern Flank ki cadre singna ngase yokpung ahumrom tarakwa da attack sa tharakre haina Kuki CSO working committee ukhul na maral sirakle thodo adu ki matang da committee sina Chief Minister Manipur Police ki DGP amasung ukhul district ki SP ki puning singsaladuna thadrokpa cherol amana hai attack adu Mount Kam ki Ulipoi Bolenda leiba Kuki ki village volunteer singna khudhan ki thodo adu da volunteer ama aru phibam da asopan nang ki haujuk oirakliba phibam asi yenglaga Tongau Rengui ki area da leiba khulai paiba sing phanaba ki dama combing operation sa thagadabane loinana Kuki khol singi lokpham na chingbada amu hana changlaktanaba kan ba action lokhat kadabane haina cherol asin taksilakle
irang loisinba ngamgadaba lenga ama semlasi haina sotin kumarna phongdokkhre hojik nauna paliba wai khemchand gi lenga asina irang asi loisinba ngamdrabadi resign tawraga nauna mikhal pangthoktuna irang asi loisinba ngamgadaba anoba lenga ama semlasi haina CPI Manipur state ki hanagi secretary L sotin kumarna phongdokkhre ngasi CPI Imphal West district ki AC tarana tera khamnam lerak bazar da lebal kai gi sangle da Manipur gi irang loisilu save Manipur save humanity amadi mitop khandok laga census thu haina sathakiba wakat mi phangga mari lenana wafam asi El sotin kumarna phongdokhibane mahana makhata na high free moment jahandaba ngarang sahi pharaklaba irang asi losinba ngamdaba amadi miyam gi awaba kohanba ngamdaba wai khemchand alusingbo BJP gi anobolanga asi pham thadolaga nauna mikhal pangthoknaba thabak paikhalo ngasi miyam ponamana khangnari haukiba kumja 2023 dagi thokiba irang asina maram oiduna yumlising ni palom ama ata thokre mioi chani gi mathakta mi simina yaukhre matamadu gi state ki lenga na irang adu laksin bangamdaba dagi en birena lusing balenga lokthoklaga matam sangna PR thamlaba matung wai khemchand alusing ba anoba lenga ama lakleba sinasu ahongba onba ama purakpangam loi law and order nga pangamdaba lenga asi makhatana thambiraga no haike miyamda justice PU haiduna social activist lanlaima amasung Jennifer Sara henbagi khongjang changsenba haukhre kumja 2023 gi May 3 dagi sahi ahom henjalaklaba kuki narco terrorist singna lepanaiduna tapna tamna landaduna misam praja kaya aso apan nangan khiba nupi angang yauna miyo kya hat khiba loinana ngasi phawba masa phangdana lairiba miyo singda India government amadi state government na Justice PBO haina demand tawduna ngarangdagi hauraga sagolban tera khurai leraktage LLB gi mahiroi amadi social activist lanlaima luwang apokpagi mameng laikhidraba thiam inausa amadi uripok haubam dewa lekaidagi social activist Jennifer Khaidem apokpagi mameng laikhidraba kunjo Khaidem indefinite hunger strike khongjang sangsenba haukhre sagolban Mabudong Mantri Lekaida ngarangdagi haudunu changsilakliba indefinite hunger strike ki khonjangloi oiriba lallaimu luwana hai kumja 2023 gi May 3 dagi hauraga kuki narco terrorist singna maitai singi mathakta lan tawduna nupi angang yauna mioi kya mi hathina haraokhre kayana sopan ningaikhre mioi kunthra taret ngasi phawba haksang phangdana leidi mayam asigi marakta tronglaubi gi nungai taba thodok thokre pendraba miyamna makhal makha kya gi protest tawkhre ban tawkhre masinga saitheng misam prajana phanghawi theng phanglaga su laikhidraba kaya dugi justice phanglaba leiba asi mara tablabra habadi oidre pendraba kayana thalaba lamdamasda pokjabani ngolama oina yamna nungaite lamdamasda leiriba miyamda justice PU lengakna biyeng sangbiu haiduna amadi kanagama mioi amatada awaba pidana justice phangnaba matam kaktaba hunger strike khongjang asi changsinbani haina lanlaima luwangna phongdokhe Puspa Devi hatkibagi matangda mapung phana thigatkadabani haina MGWU na phongdorakre 4000 da nakul Paudel gi loina bi Puspa Devi sahi humphum doi hatkibagi matangda mapung phana thigatkadabani haina Manipur Gorkha Welfare Union MGWU na thadrokpa zerol amana haire zerol amana hai sakhangdaba mioi kharana ngarana midang pung 10 rom tabada Puspa Devi bu tamthina halambaga loina sana sel amasung atay mamal yamba posak kyamaram lut tawduna pukhi laikhidrabi nupi du wakhal mi manadraba mokpa amaga punna leminabane thawdo aduna maram oiraga ahal oiraba mioi kya mayumda mathanta leibada mi paiba poknare asiguma makhalgi thawong sing asi akana mongda condemn tawbaga loinana lenga kamari lenabo authority singna khudakta matik chaba thabak lokhat kadabane atu matamda awangba thake special investigation team semlaga mapung phana thigatuna senariba mioi sing masak khangdoktuna phagadabane law and order gi phibam ngak senbaga loinana mara leba mioi sing matik chaba cherak phanghangadabane haire Atlantic cruise ship da hentabara sandorakpada mioi ahum sire Atlantic Ocean da cruise ship amagi manungda hentabara sandorakpadagi mioi ahum sire atopa mioi amana aruba phibam da laikanari World Health Organization na oirakliba phibam asi kupna yengsinbaga loinana laisada si laksena bohona bada angamba thodang lawgadawri Ocean Wide Expedition na operate tawba MB Hondias jahas manungda laisada si sandorakpane mioi taru hakchang ngamlakkidabagi manungda mioi ahum laikidre mioi amana incentive care unit da laikanari mataw karamna laisada si sandorakhibano haiba chapchana khangdoknaba WHO na thijinba haukhre makhatana laboratory test tawbaga loinana epidemiological studies tawduna laisarasi ge horokhom chapchana khangdoknaba honare hentabara hariba laisarasi anaba usidagi mioibada sandorakpane laina asina ningsha sor honbagi marida ka henna sokhanbaga loinana mioi amadagi atopa mioi amada irai laina sandokiba ngami haire